Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau malemgi mafam kayada pangthokpagu Manipur da sungasi World Art Day gi thauram pangthokli Security Force na raija sigi mafam kayada thiba humbagi thabak chathabada aina thingkraba lal hulup singi mioi mari amasung khusu khulai kya phagatle amasung Pradhan Mantri Narendra Modi na hairi sarkar na paikhatpa yaifa thaurang singi kanaba miyamda kaya yamna phangba ngamhalabage haibasina sarkar gi magun lepli Malemgi mafam kayada pangthokpagu Manipur da sungasi World Art Day thauram pangthokli palan thauram asigi kumsi sahi gi hiramna aikhoi gi sakti aikhoi gi graha haibasini sahi khudingi April gi tang kuni thoi asi World Art Day haina pangthoktuna lakli World Art Day thauram gi sarugama oina Imphal gi ऐतिहासिक ओरबा कंगला gi नोकजुप थंगबा गेटगी किलोमीटर 12 सांगबा साइक्लोथोन अमा हौजिक नाहाकी ममांगदगी फॉरेस्ट एंड एनवायरनमेंट की प्रिंसिपल सेक्रेटरी A.K. सिन्हाना लमथाखरे ngasi pangthokliba cyclotron asiga mari lenana environment and climate change विभाग की डायरेक्टर टी ब्रजकुमार ना हाय मांगथारी महौसागी खोंगचत खोगी आइंग सागी चांग खेनरकपा नोंजुनु सागी फेम होंगपा खुदिमक से खोई मेबे खोइना अहेनबा डेवलपमेंटल गी मिंगदा चथरुबा थोरंग मयाम सिंगसिगे खोइना मखन मखल गी एनर्जी मयाम पुथौदना हारिबा महौसागी लारनि खोंगसिसिदा खोन अकाय पिरुबा सिंगसे एखोइ मेबे खतना मसि सेमदोकसबा नतना मसि पाम्बै लेरोय अदुना पृथ्वीदा लेमिनरिबा जीव खुदिमक मनुंगदगी खोगी ख्वाइदगी हेना वखन खनबंग मेबे खोइ खुनाय खक्सिना महौसागी लाइबा खोंगसिदा डिपेंड तौरगे हिंगमिने जे काउमिनेदना मेकु खुदिमकता महौसा लाइमे खोंगसिदा हिंगमंग amnanaba khonabagi tangai phadabadu lae Cyclotron asi Rajbhavan mamang phawrba matung Kaisampat Kaisamthong Khagempali Pisumthong Manipur College Singjamai Supermarket Crossing phawraga Janmasthan Kalimai Mandir CM Bungalow Sanjenthong Nongmaibung Ananda Higher Secondary School phawrba matung Imphal ki DC office yauraga Environment and Climate Change ki office complex ta loisingani Cyclotron asi Association of Healthcare Providers India Manipur Chapter Editors Guild Manipur Amzu Manipur Adventure and Mountain Biking Association amasung River Bank Society Manipur ga loinana Environment and Climate Change Vibhag na sinbani Security Force na raija sigi mafam kayada thiba humbagi thabak chathabada Imphal jilla gi Irilbung Police Station gi manung chanba Kairau Wangkhem Khul gi singkhongdagi magazine yawba 7.62 SLR rifle ama 12 bore single barrel nongmai ama telescope ka loinana sniper rifle ama maru yawba 9mm pistol ani radio wireless set ama BP plate mari helmet ama amasung nongmai maru yawna polam kya phagat pangamkhre hairi Tengnopal jilla gi More Police Station na konba Yangaubung amasung ti bongmol khuldagi security force na haukiba nongmaijing numita thiba humbagi thabak chathabada kusukhalai kyamrum phagatle madugi manungda ID metal 152 mm mari ID plastic 76 mm 18 AK47 yauna khulai kya phagatki Manipur Police na Imphal jilla gi Sagulmang Police Station na konba ngakhapat adventure kharoktagi Pripak Progime hum phare makhoi Imphal jilla gi khundrakpamda leiba Naurem Birahari College manaktagi mioi ani sel gi damak namduna phabada chenaba mioi singni hairi makhoi dagi .32 gi pistol ama mobile handset taruk amasung chaka ani panba gari ani phagatki jilla asigi lamlai police station na konba Sawambung Thongkhong awang lekai dagi Pripak ki mioi amasu phare hairi amaromda huran khiba gari sing phagatnaba Manipur Police na khanaba drive sathabada gari tara taruk phagat pangamle drive asigi manung chana tongan tongan ba gari kunthra taruk tagi tinted glass sing lokthokhi Manipur Rural Bank na digital amasung cell thumgi lamda miyambu konsenaba pandamna lokhalpa khongthang ama oina bank asigi internet banking service hangdokre khongthang asina khunggangi amasung athapa mafamda leiba customer singda banking gi lamda hena khudongchaba phanghalagani Thoromadu wangang bada Manipur Rural Bank ki chairman Abe Kumar na hai khongthang asi Manipur miyam gi amasung bank asigi oina yamna singthaningai oiba khongthang ni masina customer singna digital gi khuthangda makhoi gi cell thum ningthina control tawba ngamgani Internet banking service asigi makhada customer singna online da paisa thaba bill thiba account statement yengmana singbada hena laithok halagani Sahi asigi January da phongkhiba special summary revision da aran ahui kay yauki haina maral siriba adu Election Commission of India ni yakhidre Chief Electoral Officer Manipur gi cherola manahai Representation of People Act 1950 gi section 13 gi makhada electoral roll asida semdoknaba
ahanba amasung anisuba apil gi matam thabada ahanbada apil 34 amasung anisubada apil amakaktamak lakhi wakat sing adu yengsilaba matungda election commission na English ngani kunmanga gi January da phongkhiba special summary revision gi electoral roll adu sanaragani hairi tabiriba pawasi akasbani Imphal dagini Pradhan Mantri Narendra Modi na hairi sarkar na paikhatpa yaifa tharang singi kanaba miyamda kaya yamna phangbang amhalabage haibasina sarkar gi magun lepa ngami New Delhi da ngarang pangthokiba 33 suba civil services numit tharamda wangangbada Sri Modi na hai Malem asigi khongjel yang honglakliba phibam ase khoina kupna yengsinba tangai phade mangna hai malem gi khathangba sarukta jinjak thaknaba ising amasung energy gi awat pasauna leiri lakliba sahi singda bharatna energy security clean energy sana khonaba amasung space ki lamda khumangyang na sangsinaba pandam thamli haina Sri Modi na makhata khi miyam na haksang phana leinanaba liver phana thamba amasung tangai phadana toina checkup tawbagi hainabi thamnaba Kendra gi Haksel Mantri JP Nadana apil tauri New Delhi da Haksel Mantralayna Sindur pangthokpa health camp ta saruk yaraduna liver bu phana thamnaba masigi maru oiba sing paladuna Sri Nadana hai liver phatraba de haksang pumba sokhalli liver phatraba matamda heart disease diabetes hypertension amsung cancer na chingba laina sing lakpa yai mantrina fatty liver laina gi matangda wafam sing phongdokladuna hai afaba chinjak sabagi hainabi amasung haksang phana thamlabadi fatty liver dagi laina ngakthokpa ngami kumsi sahi gi world liver day gi hiramna chinjak na hidak ni haibasini Kendra gi skill development ki Rajya Mantri Jayant Chaudhary na NSDC TDEU skill center hangdokre Gandhinagar da leiba Pandit Dindayal Energy University da pangthokiba center adu hangdokpagi thoramda mantri na leiba asigi mahitam phamsingda skill training yahonbagi tangai fadaba lei haina phongdokhi nahasingbu smart technology gi matangda amasung semiconductor saba renewable energy gi matangda ningthina khanghanaba mahakna appeal tauri center sina online amasung hybrid course nifu phanghalagani masi phongba pause singi maroiba pausingi dama hauzik Kshetrimayum Ganga leire Ganga Thagachari Nganthoi National Herald case ki matangda BJP machin thire Congress pu mingsa thihanaba investigating agency seasonary haiba Matthew Anthony gi wafam pongna pham pause gi ahan be headline oiri paw asi tongan ba mong da headline tawduna People's Chronicle Manipur Mail amasung Naharol gi thautang pause da ahan be headline oina phongli paw asi sanalai pa huyalan paw Ichel Express Imphal Free Press Sangai Express edition animak Tamenglong Times amasung Hills Hornbill Express asu ahan belamai da phongli Mafam khangkhidaba numit chama yankhai humdoi suraba Laisram Kamal Babu gi langla langjin Manipur gi lengakna puthokpa ngamkhi gadra Kamal Babu gi loinabi GOC na soidana thabak piba gi phibam da leire haiba paw huyalan paw gi ahan be headline oina machu sangduna phongli sanale pak paw se da delimitation tawba yaroi haiba gi report sing yawba booklet phongkhre delimitation gi mayokta akan ba khongjang changsinaba sem sare lup taru haiba paw ahan be headline tawri Manipur Staff Selection Commission की website hangdokre lenga ki tongan ba department semi government की thabak transparent le hen bangam lagani chief secretary haba paw SL Express की ahan ba headline oiri paw asi gan female dasu ahan ba headline tawri Imphal Free Press da ekhoi izat leina hingba pami haina yum thadok tuna lanjena riba maitai singna governor da memorandum pisin khre haina ahan ba headline tawri Tha ani helaba president rule makha chathaki ga dawri haiba paw Shanghai Express edition animaki ahan be headline oiri Senapati da phongba Hills Hornbill Express da Finance Ministry da Manipur dagi Kuki Zomi ama amasung Mau Naga gi miyoi ama secretary oina hapkhre haiba paw ahan be headline tawri Tamenglong Times da Catholic Pope Francis Laikidre masage chahi Marifunipan sukhre haiba paw ahan be headline tawri ISRO Bengaluru gi damak mahiroi tarau humdoina sabatim Imphal thadokre haina Naharol gi thaudang pausegi anchor kalam da phongli Nganthoi Thagachari Ganga aroibada maroiba paw amuhanna malem gi mafam kya da pangthokpagu Manipur da sungasi World Art Day gi thoram pangthokli Security Force na raija sigi mafam kya da thiba humbagi thabak chathabada aina thingkhraba lalahulup singi me mari amasung khusukalai kya phagatle amasung Pradhan Mantri Narendra Modi na hairi Sarkar na paikhatpa yaifa thorang singi kanaba miyamda kaya yamna phangbang amhalabagi haibasina sarkar gi magun lepli pauloi jare